Manipur ki MP sing leiri haibagi thodang tha sigi tang maridagi famba haugadariba parliament ki ningtam mifam chapchana lobiu haina political activists Mahesor thongnaujamna phongdokre Kashampata leiba mahaki yumda pangthokpa paugi mifamda Mahesor na hai ngasisu Manipur mai chakli haiba si leiba sigi MP khudingmakki nakong yauhanbada MP singna achauba thodang lofam thoi May humdagi haurakhiba irang asi hanba leitri ngarang maktadasu afaba khutlai matik chana paiba kuki singna kautruk sana savi gwaltabi torbong amadi kadangbangi maitai khul singda landarakpagi thodok laiki Thogliba irang asida mapan leibaktagi Hanna changlakpa miyoi singgi khut yaure haina Union Home Minister amadi tongan ba agency singna phongdokhiba laikrabani issue asi state issue nate national issue ni haiba si Manipur gi MP singna lawfam thui haiki mangna makha taraduna hai ningtham mifam asida issue asi gi wafam kupna khanaduna mapan leibaktagi changlakliba khutlai paiba sing asigi mathakta akanba mitnieng changnaba mahaki maikaidagi su mari leinaba singda angamba thakta taksin gani haiki Nakalamramda kuki khulai paiba singna landarakliba mafams asi anambana scheduled caste ki lamni haina mahakna National Commission for Scheduled Caste lankhat khiba wakat ki paukum lakle paukum adugi matung ina scheduled caste ki mafam singda thokiba pamdaba thodokka mari leinana case chani ga yankhai gu humdoi gi report lakle haiba khangba ngamle haiba wafam su Mahesorna phongdokhe Koi lamno mai cha iko akoi yumse mai cha iko adaidi kuki militant sing sina sumain landara iko sidi community amagi maram nate sidi external aggression chang abani ko kuki militant sing sina sumain changjal aga innocent civilians mem sina sumain tawre ko si state issue nate national issue ni ko si parliament da lawbam change law se akoi MPs later bra akoi MP se kadai no where inner outer MP lady mem se kadai no Manipur mai moi so achaw responsibility am lady bane moi gi duty si Delhi da phamaga leibadura adugi question dune na hangjari base koi na hangjari base haitare aduna akoi na pamjabadi kai sunate si Tigi aduda kaim na tabida this is the great chance am oribani hana tawgiba tawdabadu loi kauthoknaraga live parliament sigi session sida winter session sida December tang mari dagi hogdoba sida chap chaba akoi Manipur gi MP leiri ko haiba se chap chaba daita lobiu responsibility lobiu thokpiro aduga akoi gi Manipur huji wariba tawriba hanjanba ngamdriba nungtigi landarakli myam se puthokpiraga lobiro adu kanda akoi kai haidoino leiriba complain akoi isagi imungda mai chai ko haitari leiriba MP phambiba myam dusu leiriba speaker dusu moi moi su wanga hairi ko sima oiramani haibagi achumado khangdori bane